ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯩ ꯀꯟꯕ ꯊꯋꯥꯏ꯫ ꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯆꯦ ꯑꯃꯈꯛꯅ ꯋꯥꯆꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯊꯥꯕꯤꯔꯛꯑꯝꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯦ ꯑꯇꯥꯕ ꯄꯨꯝꯅꯃꯛꯅ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯃꯁꯨꯡ ꯇꯨ ꯆꯨꯡꯕ ꯄꯣꯛꯀꯗꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯦ ꯊꯥꯕꯤꯔꯛꯂꯤꯕ ꯏꯆꯦ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯞꯆꯔꯔꯣꯏ꯫ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 26 ꯁꯨꯔꯦ, ꯅꯨꯄꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯏꯁꯥꯅ ꯊꯦꯡꯅꯍꯧꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯉꯣꯟꯗ ꯂꯤꯕꯤꯔꯝꯕꯅꯤ꯫ ꯑꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯕꯣꯛꯀ ꯅꯤꯅꯦꯒꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ 1 ꯀꯥꯕ ꯃꯇꯝꯗ ꯃꯃꯥ ꯂꯩꯈꯤꯗꯕꯅꯦ꯫ ꯑꯩ ꯃꯤꯠꯇ ꯍꯧꯖꯤꯛꯁꯨ ꯎꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ, ꯃꯌꯥꯝꯅ ꯒꯥꯔꯤꯗꯒꯤ ꯊꯥꯡꯗꯔꯛꯄꯗꯣ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯌꯥꯝ ꯀꯞꯈꯤ ꯂꯣꯟꯅ ꯂꯣꯟꯅ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯕꯣꯛꯅ ꯂꯤꯕꯤꯔꯝꯕꯗ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯗꯨꯒ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗꯦ, ꯈꯪꯁꯨ ꯈꯪꯍꯟꯗꯦ, ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯩꯒꯤ ꯑꯕꯣꯛꯇꯣ ꯃꯊꯧꯅꯥ ꯂꯩꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯀꯌా ꯄꯣꯛꯀꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯇꯥꯡꯗꯗꯤ ꯃꯍꯥꯛ ꯈꯔ ꯈꯧꯇꯛ ꯆꯥꯈꯤ꯫ ꯑꯩꯒꯤ ꯃꯃꯥꯗꯣ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯒꯟꯗꯦ, ꯏꯇꯞ ꯇꯞꯄꯤ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯑꯗꯨꯝ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯑꯃꯗꯤ ꯅꯤꯅꯦ ꯍꯣꯏꯅ ꯇꯝꯃꯛꯄꯗ ꯑꯗꯨꯕꯨ ꯃꯃꯥꯗꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯄꯣꯛ ꯃꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯤ, ꯃꯍꯤ ꯃꯌꯥꯏ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯌꯦꯛ ꯊꯣꯛꯅꯩ꯫ ꯑꯗꯨꯅ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯕꯁꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯄꯥꯕꯨꯡꯕꯨꯁꯨ ꯃꯥꯅ ꯌꯥꯝ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯃꯪ ꯃꯍꯥꯗ ꯇꯠꯇꯅ ꯂꯥꯛꯇꯨꯅ ꯃꯪꯂꯥꯛꯅꯕ ꯀꯌꯥꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯇꯞꯅ ꯊꯣꯛꯂꯛꯑꯒ ꯑꯀꯣꯟꯕꯗꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯃꯌꯥ ꯏꯁꯥꯡ ꯁꯥꯡꯂꯒ ꯃꯈ꯭ꯌꯥꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯄꯥꯕꯨꯡꯕꯨ ꯅꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯍꯤꯡꯗ ꯂꯥꯎꯔꯛꯄ ꯃꯪꯂꯥꯛꯅꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯕꯨꯡꯁꯨ ꯁꯨꯝ ꯇꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯕꯣꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯁꯨ ꯈꯪꯅ ꯈꯪꯅ "ꯅꯪꯅ ꯀꯤꯕꯒꯤꯅꯦ, ꯋꯥꯈꯜ ꯍꯦꯟꯖꯟꯅ ꯈꯟꯕꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯕꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯕꯣꯛꯅ ꯄꯥꯕꯨꯡꯒꯤ ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯔꯣꯜ ꯑꯗꯨꯗ ꯄꯥꯕꯨꯡꯒ ꯃꯃꯥꯒꯁꯦ ꯉꯥꯒ ꯏꯁꯤꯡꯒ ꯇꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯄꯥꯕꯨꯡꯅ ꯉꯥ ꯑꯗꯨꯒ ꯃꯃꯥꯅ ꯏꯁꯤꯡ꯫ ꯏꯁꯤꯡ ꯌꯥꯎꯗꯅ ꯉꯥ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯄꯥꯕꯨꯡꯕꯨꯁꯨ ꯁꯣꯏꯗꯅ ꯄꯨꯒꯅꯤ, ꯀꯨꯏꯅ ꯍꯤꯡꯂꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯛꯇꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯗꯣ ꯄꯥꯕꯨꯡꯗꯗꯤ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯪꯒꯣꯟ ꯃꯇꯥꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯄꯥꯕꯨꯡ ꯇꯨꯝꯂꯝꯃꯤ꯫ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗ ꯕꯛ ꯕꯛ ꯊꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯅ ꯀꯣꯅꯥꯒꯤ ꯌꯣꯠ ꯐꯥꯎꯕ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯃꯈꯣꯟ ꯊꯣꯛꯅ ꯊꯤꯜꯂꯛꯄꯗꯒꯤ ꯄꯥꯕꯨꯡꯗꯣ ꯀꯤꯔꯛꯇꯨꯅ ꯑꯕꯣꯛꯄꯨ ꯀꯧꯔꯛꯈꯤ꯫ "ꯏꯃꯥ, ꯏꯃꯥ, ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯤꯁꯦ ꯇꯥꯕ꯭ꯔꯥ?" ꯑꯕꯣꯛꯅ ꯑꯩꯕꯨ ꯀꯣꯜꯂꯒ ꯇꯨꯝꯃꯤ꯫ ꯑꯗꯨꯒ "ꯇꯥꯏ ꯇꯥꯏ, ꯍꯦꯔꯥ ꯎꯆꯤ ꯑꯣꯏꯔꯝꯒꯅꯤ, ꯇꯨꯝꯗꯨꯝ ꯇꯨꯝꯃꯨ" ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯄꯥꯕꯨꯡꯅ "ꯅꯠꯇꯦ, ꯎꯆꯤꯅꯕꯨ ꯊꯣꯡꯅꯥꯎꯒꯤ ꯄꯣꯅꯥ ꯅꯣꯝꯕ ꯃꯈꯩ ꯊꯤꯜꯂꯛꯑꯣꯏ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯃꯥ" ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯂꯥꯎꯔꯤꯕꯗꯨꯁꯨ ꯁꯨꯝ ꯊꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯕꯨ ꯅꯤꯅꯦꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯝꯂꯒ ꯑꯕꯣꯛꯇꯣ ꯄꯥꯕꯨꯡꯒ ꯄꯨꯟꯅ ꯇꯨꯝꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯑꯕꯣꯛꯀ ꯄꯥꯕꯨꯡꯒ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕꯨꯡꯗꯣ ꯃꯅꯤꯡꯗ ꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯆꯪꯂꯛꯇꯕꯗꯒꯤ ꯑꯕꯣꯛꯅ "ꯏꯕꯣꯆꯧꯕ, ꯏꯕꯣꯆꯧꯕꯧ, ꯅꯪ ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯒꯦ?"
ꯀꯨꯏꯃꯜꯂꯦ ꯆꯪꯉꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯕꯨꯡꯗꯣ ꯈꯣꯟꯖꯦꯜ ꯌꯥꯝ ꯄꯤꯛꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ "ꯏꯃꯥ ꯏꯃꯥ ꯊꯣꯛꯂꯛꯑꯣ ꯑꯩ ꯌꯥꯝ ꯀꯤꯔꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯌꯥꯝ ꯊꯨꯅ ꯑꯕꯣꯛꯁꯨ ꯂꯦꯇꯟ ꯑꯗꯨ ꯄꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯅꯤꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯑꯗꯨ ꯇꯞ ꯅꯞꯁꯤꯜꯂꯒ ꯂꯦꯡꯕ ꯉꯝꯗꯅ ꯃꯈꯨꯠꯇꯨꯅ ꯐꯛꯂꯥꯡꯗ ꯄꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯛꯅ "ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯑꯃꯝꯕꯗ ꯃꯩ ꯌꯥꯎꯗꯅ ꯊꯣꯛꯀꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯅꯦ" ꯍꯥꯏꯅ ꯆꯩꯔꯝꯃꯤ꯫ ꯄꯥꯕꯨꯡꯅ "ꯏꯃꯥ ꯑꯩꯒꯤ ꯅꯥꯀꯟꯗ ꯑꯃꯨꯕ ꯑꯃ ꯕꯣꯝ ꯂꯥꯎꯅ ꯇꯥꯔꯛꯑꯒ ꯂꯩꯈ꯭ꯔꯦ꯫ ꯑꯩ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ" ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯕꯣꯛꯅ "ꯍꯦꯔꯥ ꯀꯅꯥꯅꯣꯅꯦ ꯃꯔꯤꯜ ꯂꯩꯕ ꯃꯤꯉꯣꯟꯗꯕꯨ ꯀꯤꯍꯜꯂꯤꯁꯦ" ꯍꯥꯏꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯥꯕꯨꯡꯕꯨ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯅꯪꯍꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯑꯕꯣꯛꯅꯗꯤ ꯀꯔꯤꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯕꯣꯛꯅ ꯁꯪꯒꯣꯏꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇꯒꯤ ꯀꯨꯝꯃꯛꯑꯒ ꯏꯁꯇꯤꯌꯥꯔꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯀꯥ ꯆꯥꯛꯈꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏ ꯀꯩ ꯑꯣꯏꯕ ꯀꯥ ꯑꯃ ꯂꯩ꯫ ꯃꯗꯨꯗ ꯆꯥ ꯂꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯑꯕꯣꯛꯇꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯈꯣꯡꯐꯝ ꯑꯃ ꯑꯅꯤ ꯇꯨꯡꯗ ꯍꯜꯂꯤ꯫ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯃꯃꯥꯗꯣ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯂꯒ ꯐꯝꯃꯒ ꯈꯨꯗ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯨꯟꯅꯔꯒ ꯃꯃꯥꯏ ꯂꯨꯞꯊꯔꯒ ꯂꯩꯔꯝꯈꯤ꯫ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯇꯝꯗꯨꯗ ꯑꯕꯣꯛꯅ "ꯍꯩꯁ ꯃꯁꯤꯗꯤ ꯀꯤꯕ ꯌꯥꯗꯦ, ꯑꯩꯅ ꯀꯤꯔꯕꯗꯤ ꯃꯥꯅ ꯉꯝꯈ꯭ꯔꯒꯅꯤ" ꯍꯥꯏꯗꯨꯅ ꯈꯣꯡꯐꯝꯗꯣ ꯑꯃ ꯑꯅꯤ ꯀꯥꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏ: "ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯝꯕꯤ ꯄꯨꯟꯗꯦ꯫ ꯑꯁꯤꯕ ꯅꯪꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ?" ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯕꯣꯛꯇꯣ ꯂꯥꯎꯁꯨ ꯂꯥꯎꯗꯦ, ꯀꯅꯥꯝꯇꯁꯨ ꯀꯧꯗꯦ, ꯃꯊꯟꯇꯅꯤ ꯑꯗꯨꯝ ꯍꯪꯂꯤ: "ꯅꯪ ꯀꯩ ꯄꯥꯝꯃꯤ? ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥ?" ꯑꯗꯨꯕꯨ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ ꯃꯃꯥꯗꯣ꯫ ꯑꯗꯨꯗꯒꯤ ꯑꯕꯣꯛꯅ ꯃꯁꯥꯒꯤ ꯍꯛꯀꯤ ꯏꯁꯤꯡꯗꯣ ꯆꯥꯏꯁꯤꯜꯂꯤ꯫ "ꯆꯠꯂꯣ ꯆꯠꯂꯣ" ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯣ ꯊꯤꯜꯂꯒ ꯐꯅꯦꯛꯅ ꯀꯟꯁꯤꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯃꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯁꯨꯝ ꯃꯥꯡꯈꯤ꯫ ꯑꯕꯣꯛꯇꯣ ꯃꯁꯥꯗ ꯍꯩꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯤꯁꯦ ꯂꯤꯕꯤꯕ ꯃꯇꯝꯗꯁꯨ ꯊꯧꯗꯣꯛꯇꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ, ꯊꯦꯡꯅꯔꯤꯕ ꯃꯁꯥ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯃꯨꯡꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯣꯏꯔꯛꯄꯗꯒꯤ ꯑꯕꯣꯛꯅ ꯑꯩꯈꯣꯏꯗꯒꯤ ꯃꯈꯥꯔꯣꯝꯗ ꯌꯨꯝ 6ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯊꯣꯡꯖꯥꯎ ꯃꯥꯏꯕ ꯍꯥꯏꯅ ꯈꯪꯅꯕ ꯄꯨꯄꯨ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯄꯨꯄꯨ ꯃꯥꯏꯕꯗꯨꯅ "ꯐꯔꯦ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯒ ꯌꯦꯡꯒꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯂꯥꯡꯗꯨꯅ ꯃꯃꯥꯒꯤ ꯁꯔꯨꯛ ꯇꯝꯗꯨꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯈꯌꯣꯝ ꯂꯥꯛꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯀꯩꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤ꯫ ꯃꯁꯤꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯕꯣꯛꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯝꯃ ꯑꯕꯣꯛ ꯁꯥꯟꯇꯤ ꯀꯧꯕ ꯑꯃ ꯂꯩ, ꯃꯍꯥꯛꯀ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯕꯣꯛꯅ "ꯏꯅꯝꯁꯦ, ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯊꯕꯛ ꯀꯥꯅꯤꯐꯥꯎ ꯈꯪꯉꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯇꯝꯅꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯏꯅꯝꯁꯤꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯦ" ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯕꯣꯛ ꯁꯥꯟꯇꯤꯅ ꯃꯥꯅ ꯈꯪꯕ ꯃꯥꯏꯕꯤ ꯑꯃ ꯌꯥꯝꯅ ꯍꯩꯕ ꯑꯃ ꯂꯩ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯐꯝꯗꯣ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯪꯕꯒ ꯋꯥ ꯑꯃꯐꯥꯎ ꯍꯪꯗ꯭ꯔꯤꯉꯩꯗ ꯃꯥꯏꯕꯤꯗꯨꯅ ꯃꯁꯥꯗꯣ ꯅꯤꯛꯂꯒ ꯃꯀꯣꯛ ꯑꯗꯣ ꯐꯔꯥ ꯐꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: "ꯍꯩꯁ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯍꯤ ꯃꯌꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦꯗ꯫ ꯁꯨꯃꯥꯏ ꯇꯧꯕ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯍ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯇꯨꯝꯗꯧꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯕꯣꯛꯅ "ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯏꯃꯥꯅ ꯑꯃꯨꯛꯇꯗꯤ ꯐꯅꯕ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕꯤꯗꯣ ꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯂꯒ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯊꯤꯈ꯭ꯔꯦ꯫ ꯃꯥ ꯄꯥꯛꯅ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯥꯅ ꯆꯠꯄꯗ ꯃꯀꯨꯕꯣꯛ ꯄꯨꯅꯤ, ꯃꯄꯨꯔꯣꯏꯕ ꯄꯨꯅꯤ, ꯃꯆꯥꯁꯨ ꯄꯨꯅꯤ꯫ ꯕꯦꯝꯃ, ꯅꯪ ꯐꯧ ꯁꯤꯡꯗꯨꯅ ꯂꯩꯔꯤꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯕꯣꯛ ꯌꯥꯝꯅ ꯀꯞꯆꯈꯤ꯫
ꯑꯕꯣꯛ ꯁꯥꯟꯇꯤꯁꯨ ꯌꯥꯝ ꯉꯛꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯊꯤꯈ꯭ꯔꯦꯗ ꯍꯥꯏꯅ ꯍꯥꯏ꯫ ꯑꯕꯣꯛꯅ ꯏꯃꯥ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯇꯧꯕꯤꯌꯣ, ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯏꯕꯤꯗꯨꯅ ꯐꯔꯦ ꯑꯩ ꯃꯥꯏꯕ ꯑꯃ ꯍꯥꯏꯒꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯩꯅꯗꯤ ꯂꯥꯏꯁꯦ ꯈꯣꯏꯔꯝꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯄꯥꯕꯨꯡꯒ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯗ ꯃꯥꯏꯕ ꯑꯗꯣ ꯂꯥꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯃꯥꯏꯕꯗꯨꯅ ꯑꯁ ꯏꯕꯦꯝꯃ, ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯅꯦ, ꯁꯪꯒꯣꯏꯒꯤ ꯁꯥꯏꯖꯤꯟꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ, ꯅꯣꯏꯕꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯂꯣꯏꯁꯤꯟꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯕꯣꯛꯅ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯦ, ꯃꯊꯧ ꯃꯉꯝ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯐꯖꯅꯗꯤ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯌꯦꯡꯂꯒꯦ ꯍꯦꯔꯥ ꯍꯥꯏꯔꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯄꯣꯠ ꯆꯩ ꯈꯔ ꯂꯥꯡꯉꯣ, ꯆꯪꯒꯗꯕ ꯄꯨꯝꯅꯃꯛ ꯑꯩ ꯍꯥꯏꯔꯝꯃꯒꯦ, ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤꯁꯨ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕ ꯅꯨꯃꯤꯠꯇꯣ ꯌꯧꯔꯦ꯫ ꯃꯃꯥꯗꯣ ꯏ ꯃꯆꯨ ꯌꯥꯝ ꯁꯦꯠꯀꯜꯂꯤ, ꯄꯥꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯑꯍꯟꯕꯁꯨ ꯂꯩꯗꯨꯅ ꯃꯥꯒꯤꯗꯃꯛ ꯂꯥꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯁꯨ ꯅꯣꯡꯌꯥꯏ ꯑꯊꯦꯡꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯐꯅꯦꯛ ꯐꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯈꯣꯏꯔꯝꯕ ꯂꯣꯏꯔꯒ ꯃꯥꯏꯕꯅ ꯄꯨꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯏꯪꯈꯣꯜ ꯆꯨꯊꯦꯛ ꯃꯔꯤꯃꯛꯇ ꯀꯣꯔꯤꯒꯤ ꯄꯩꯁꯥ ꯐꯨꯝꯃꯨ ꯍꯥꯏꯗꯨꯅ ꯐꯨꯝꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯀꯤꯕ ꯇꯝꯅꯕꯗꯤ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯆꯍꯤꯗꯨꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯪ ꯏꯙꯧꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯅ ꯋꯥ ꯐꯩꯔꯒ ꯂꯩꯕ ꯑꯃꯗ ꯃꯈꯣꯡ ꯄꯜꯂꯒ ꯇꯨꯁꯤꯟꯕꯗ ꯅꯨꯡꯄꯥꯛ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯃꯌꯥꯗꯒꯤ ꯀꯣꯡꯒꯣꯜ ꯑꯣꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯕ꯭ꯔꯦꯟꯒꯤ ꯁꯤꯡꯂꯤ ꯁ꯭ꯄꯥꯏꯅꯦꯜ ꯀꯣꯔꯗꯀ ꯁꯝꯅꯕ ꯑꯃ ꯇꯠꯇꯨꯅ ꯅꯨꯃꯤꯠꯇꯨꯗ ꯈꯨꯗꯛꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯩ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯀꯥꯏꯈꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯈꯤꯕ ꯑꯩꯒꯤ ꯏꯃꯥꯅ ꯄꯨꯒꯅꯤ ꯍꯥꯏꯕ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯆꯍꯤ ꯊꯪꯅ ꯊꯪꯅꯅ ꯁꯤꯈꯤ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯅꯤꯅꯦꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯕꯣꯛꯀ ꯑꯩꯈꯣꯏ ꯑꯅꯤꯗꯪ ꯂꯩꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯀꯥꯁꯤꯡꯗ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯈꯔ ꯚꯔꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯊꯝꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯕꯣꯛꯄꯨ ꯏꯃꯥꯃꯛꯅꯤ ꯈꯟꯈꯤ꯫ ꯑꯗꯨꯒ ꯅꯤꯅꯦꯁꯨ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯦꯡꯁꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯑꯩ ꯃꯥꯁꯇꯔ ꯐꯥꯎꯗꯤ ꯇꯝꯂꯦ꯫ ꯄꯥꯕꯨꯡꯒ ꯏꯙꯧꯒꯒꯤ ꯄꯦꯟꯁꯟ ꯐꯪꯉꯤ꯫ ꯑꯗꯨꯅ ꯁꯦꯜ ꯊꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤꯗꯤ ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯔꯛꯈꯤꯗꯦ꯫ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯕꯣꯛꯅ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯃꯍꯥꯛ ꯂꯩꯔꯝꯕꯒꯤ ꯑꯩ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ 2019ꯒꯤ ꯃꯥꯔꯆꯇ ꯂꯨꯍꯣꯡꯂꯦ꯫ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯕꯣꯛꯇꯣ ꯅꯤꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤ꯫ ꯚꯔꯥꯗꯤ ꯑꯗꯨꯝ ꯊꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯅꯦꯒ ꯃꯥꯃꯣꯒ ꯊꯕꯛ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯕꯣꯛꯁꯨ ꯑꯗꯨꯝ ꯃꯈꯣꯏꯅ ꯊꯤꯜꯂꯛꯏ꯫ ꯏꯔꯨꯖ ꯃꯥꯏꯊꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯑꯌꯨꯛꯀꯤ ꯀꯠꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯕꯛ ꯍꯟꯈꯤꯕꯗ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯈꯤ꯫ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯤ, ꯆꯥ ꯑꯗꯨم ꯊꯛꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯄꯣꯊꯥꯗꯨꯅ ꯃꯆꯥ ꯃꯁꯨꯒ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕ ꯃꯇꯝꯗ ꯀꯣꯏꯄꯨ ꯄꯨꯔꯒ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯁꯦ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇꯦ, ꯀꯥꯡꯊꯣꯛꯇꯦ꯫ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃ ꯌꯨꯝꯗ ꯑꯩꯁꯨ ꯂꯩ, ꯅꯨꯡꯊꯤꯜꯅꯤ꯫ ꯑꯕꯣꯛꯇꯣ ꯃꯥꯡꯒꯣꯟꯗ ꯐꯝꯂꯝꯕꯗꯒꯤ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ꯫ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯃꯤ꯫ ꯑꯩꯒꯤ ꯀꯖꯟꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗ ꯑꯦ ꯍꯥꯏꯔꯛꯏ꯫ ꯅꯪꯍꯧꯗꯦ, ꯑꯩꯁꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯒ
upuda mamai yaisillaga floorda yeiraga uppaga taaduna layrammi. Mamaisu khamdei. Adudagi adum mit pangakhidre. Phumduna leiba nungaitaba ningba kaiba kayaduna sum helakpadagi ahan matam oirakpaga khudakta stroke tawraga leikidabani haiba khangki. Hospital yaraba matungda ai ngauki asuk yam waba punsida thengnakide. Matamdi haukhre. Handak lakliba Sajibu sigi kuntrani panba thasi numitida aboki phiroini. Haijaningbadi miyoibagi punsise tamba ngamba nate. Laibaktabu tamlamlabadi khetokhtuna chitpa yade. Adubu ninghannabadi tawbiganu. Asi haraga wari ase loisinjarage. Asuki matik fazaraba nungsiraba amasung aki tujunglaba asengbu thokiba wari asibu Miralgi Mingsel channel asigi maikaida share tawbiraktuna miyangi mafamda khudol tamba ngamhanbiriba ichebusu hainingai leitana Miralgi Mingsel channel asigi maikaidagi thagatpa phongdoksari. Matung tana punsida ayet akai asok apan aki akhang leitana ana ek leitana punsi sangna leibiu isona thongjanbiba oisunu haina isorgi mafamda thongnijari. Asigi iroinana ngasigi kainarasi mayam mathangi numita akiba asingbu thokiba wari kaya khudol tamba ngambo ijage. Yaifare.